Bangladesh ki Erangna Manipur Yaona North East war zone ama Oirakpa Yari pawasi paujel pause dagi lokhatchabane yumlo nariba Bangladesh ki hojik oiriba tangdu leita daba phibam amade mamang sahi gi me thadagi hoduna hengalakliba mitai kuki gi tension asina India ki North East war zone ama Oirakpa yabagi phibam da leire haina security agency singna section wafam sing thamlakle Al-Qaeda in the Indian subcontinent asi Kukichin National Front ka yamna nakna natsanminay haina CNN News 18 na phongdokhibaga loinana security agency asi na hai India gi eastern namasung northeastern region da India da based over radical group Jamaatul Ansar fil Hindal Sarkiya natraga Jamaatul Ansar mapanggal yamna kanna operate uba mafam ama oiribane Jamaatul Ansar amasung KNF militant sing punna sitagong Hill trek sing da yana che inaduna punna arms training camp sing hangdokuna kedar sing da training sa thai hai re agency ki source asina makha taraduna hai Jamaatul Ansar na northeast ki local outfit sing ga alliance semduna India bu destabilizing tawna bohona re America ki pressure da ki tongan ba country ama semna ba Myanmar da drug ta ki talak pa senfam na khulai sing leisin duna thamba se Al-Qaeda in the Indian subcontinent gi afong be agenda mani hai ba se government of India na yamna kupno yengsin ba darkar oi agency asina hai Bangladesh da irang thoktringai mamang da Jamaatul Ansar fil Hindal Sarkiya amasung Kukichin National Front punduna Bangladesh ki government installation sing de attack sathana ba honarakpada Bangladesh ki law enforcement agency sing na mathang manaw nai na operation chathabada KNF ki militant kun khusu khulai ga kona na fagat pangam khiba laikre aduga India gi northeast region asi KNF na drug amasung afaba makhal gi khulai sing season aduna destabilize tawba ngambagi mapangal leire amade Manipur state based tawba kuki militant sing na masing yamlaba afaba makhal gi khusu khulai sing gi thampham sing leire haina security agency gi pawasi na haire Kau Iroisemba na Thabaktagi Pothakhraba oja ama Amuk Hapchillakpadagi Kangkhong Chaire DESAM pawasi kangla pause dagi lokhatchabane haukiba August anida state asagi tongan ba pause singda Central Agricultural University Imphal gi makhada leiba College of Agriculture Iroisemba gi din namadi kau Imphal gi Director of Instruction bu niyam gi wangmada college asigi sahi hompuga manga suduna Thabaktagi Pothakhraba oja amada Amuk Hapchillakpadagi college asi Kangkhong Chaire haina phonglakhe asigumba pause sing da phonglakhiba pawadugi matungin na DESAM na hiram asigi matang da thijillaba matungda sahi asigi July 18 ga mathoi da thoglakliba retired professor amabu College of Agriculture Iroisemba gi din namade Kau Imphal gi Director of Instruction punabagi thogliba order ase University asigi ek status rule amade UGC amade guidelines sing gi wang madani haina 2024 gi August marida press conference ama tawduna miyam da khangan khi haina DESAM na thadorokpa press statement ama na khangal lagle Chaire laduna makha taraduna asigumba miyam da university asigi authority na aranba ama namsinnabagi damak aranba ama muk tawduna miyam da sauna namthak tawba si yaroi haiba wafam thambaga loinana sahi asigi August 12 da college asigi din of office thonglon bagi khongjang changsin khe lup asina issue asigi matang da changsilakpa khongjang singi matungin na university asigi register unana bahona khe adubu unaba fangdabadagi deputy registrar unaduna oja asi reappoint tawba asi niyam chumna tawbani hairabade university asigi act status rules amasung UGC gi guideline gi karamba clause amade sub clause ki makhada tawbano haiba adu haibiyo maduna chumlagade aikhoi miyamda lale haina sengdoki haina su Chaire laduna phongdorokle